Churachandpurdagi Kaimelan Hawkip Koba miyo ema Delhi Police na gari huranbagi phare leibak asigi tongan state singdagi gari huranduna lalolitik tawbada chenaba Churachandpur district dagi Kaimelan Hawkip sahi kuntaru koba miyo ema yauna puna miyo tare Delhi Police na phare hairi Delhi Police na thadoropa sirol amagi matungina Kaimelan Hawkip matam changna awang nongpokta truck thogduna awang nongpokki lamit tumit mayek saina khanglaba driver oiramba haujina huranbagi gari leiduna sendongi damak atoba miyo singda yonbagi thabak tawriba tongan ba gari huranbagi case taramatoi so mayoknariba Jumna Khan Kauba miyo emaga driver oina thabak tawri hairi police ki sirol aduna makatana hai Kaimelan Hawkip na huranba SUV gari ama Manipura thanabagi damak thorang tawringai Siliguri dagi Delhi amadi West Bengal gi apunba command police team na Dildar Kauba miyo emaga puna fagat pangamkibani police na faraba matung makatana wahang pong chathabada makoiga puna gari huranbada khutpu oiminaba miyo singi maming phongdorpadagi Delhi police na makatana miyo eni amasu fagat pangamle faraba miyo sing adudi UP gi Sambaldagi Muhammad Jani sahi nimpunitoi Arjun sahi kunmapan kawi hairi Delhi da numit taruk ni mafam khanglak kidabi Tripura gi mahirai nupi masa ama sina fangle Delhi gi University gi makhada lariba Atmaram Chanatan Dharma College da tamlibi masagi sahi taramapan khakta ngairibi Sneha Kaubi Tripura dagi laisabi masa ama numit taruk ni mafam khangdana lairaba matungda mahaki hakchang Delhi gi Sengasar Bridge ki makhada sina fangle hairi mahang numit taruk ni gi mamangda Cape amada tongduna thokkibadagi mafang khangdana lairakibani aduga Delhi city gi Sengasar Bridge asida mahakpu ikon kona ukiba mafam oibaga loinana thong asi phawba mahakpu cab driver amana puraklauga kumhaubani hairi thong asigi makhada seliba Yamuna Turel gi maril oiriba East Delhi gi Gita Colony manaktagi mahaki haksang ngasi police na fangbang ngamkibani adum oinamang mahak mathanda Turel da songthaduna chijabra natraga mina hatpra haibadudi khangbang ngamkidri Police ki army singdagi lutaukiba nongmai sing sniper rifle sing oina semdok sadoklamle me ahumli singani kulhumdagi Manipurda kanglu maselgi lan thorakpadagi sahi adudagi hauraduna police ki army singdagi lutaukiba khusuglai singi manungda yauba nongmai sing maru sana kapa amasung maduna piba saitheng hengat hanabagi damak sniper rifle sing oihanduna semdok sadokpa thengnare hairi Wafam se paugi agency The Hindu na report tawraduna official singi maikidagi hiram asigi matangda ngasi phongdokpani hairi report asin hai police ki army singdagi lutaukiba nongmai lising taruk henbagi manungda .303 rifle AK rifle sing insert rifle amasung carbine singba yawi hairi .303 rifles na mi amagi punsi manghanba ngambagi range asi meter sanga romni haina official aduna phongdokpa galoinana nongmai asigi Bus semdoktuna akhanaba telescope na singba hapchinduna rifle sasigi maru hena sana chathanaba honarambani hairi AK-47 gi maruna sohanba ngambana meter sahumdagi chamri romdani adumoina mamang thadagi na thasigi ahanba sayol fawagi manung khaktada nomai changa ga kuntra mater recover tawa ngamki hairi Lamlai khakta tana senjam chirang da su lawpari chamri rom da lawmi singna law uba ngamlamre Manipur kadom da chatkadaba no tamba ngamre BJP na ngamloidaba oirabadi anoba mikhal pangthokpana miyangi oina safagadra haina ningthaujam birena phongdokre Singa tainaba tampaki mafam singda leiba labo singda lawmi singna law panba thoningdaba thawdo sing thoktanaba maroina Bishnupur amasung Imphal East district ki administration singi maikidagi flying squad sting forward semduna fi semba horoklabasu Lamlai assembly constituency ki manung chanba sabungko awang thonglan amadi 71 Laikot village ki seat number 3 area da leiba lawbari kunthra ro mapung fana hodik fawba panba ngamdana leirakpagi mathakta Imphal West district taso Senjam Chirang da lawbari samri henbagi lofom singda lawmi singna law panba ngamlamdre District asigi Senjam Chirang hairiba khul asigi maning thangba sarukta chingna pareng sana taina bagaloinana me ahum lisingani kulhumdagi haurakiba tamthiraba lan asigi manungda akanba lan pham kaya thokraba khulne lan gi thawdok singna maram oiraga Senjam Chirang gi law panaba changchinba ngamdana leirakliba lawpari chamri henbagi lawmi singda kumdali singani kulhumdagi oinadi Lenga ki maiki dagi law panba ngamdabagi damak pifam thokpani haiba compensation senfam ching pirakre hairi adubu mamang sahi lisingani kunmari dasu hariba lawfam ching asida lawmi singna law panba ngamdrabasu sahi adugi de pifam thokba compensation ching pirakide
aduga hauji lau pantha oirabsu lawmisingna sangchinduna masa masagi lokolsingda law uba ngamdre maramasina chaliba sahi asigisu lengake maikeidagi lawmisingna compensation gi senpam ting pifam toglabasu haudi fawbagi oinadi piraktre haidi adumoina maglaw uba yadriba lawfamsing asigi matangda Sengmai Assembly Constituency gi SC dagi kaduna Minister fawo iramlaba ningthaujam birena laktuna hakthengna lawmisingi awaba yengsin biraba asigi damaktadi mahakbu hainingai leitana thagatpa fongdokchari haidaki amaromda en biren senjam chirangi lawpanba yadabagi Lawmi singna mayoknari ba phibam sing yengsilladuna hai mari leinaba loisang singi authority na atuba matamda lawfam sing asida lawmi singna law uba yana ba thabak paikhalu kariumba law uhanba ngamloi hairagana lawfam sing asigi lawmi singda bifam thokpa compensation piba fagani loinana hauding manipura president rule gi lenga chalairabanina manipura sti kadomda setkadabano haibadu tambang ngamdre haina fongdoki mahangna makhatana fongdokibada mahangna president rule gi lenga lehelaktringagi mamangda miyangi lengak pairamba BJP da onsiladuna party asi miyamna hutaret kharabani haina sumaral siki amadi BJP na ngamloidaba oirabadi anoba mikal pangthoklaga miyamna wariba asi khara makhaidi safagara khali haina sumahangna makhatana fongdoragli Churachandpurdagi none fauduna Kangpokpi takiba lambi paring drug ki lambi olagle Manipur Police amadi CRPF ki apunba kangbu amana haukiba yumsakaicha numit ki nungthilda akaknaba paw ma fangbadagi achat awongching check tawbada brown sugar ni singnaba polamting amuba machugi Mahindra Scorpio amadagi fagapra ngamkre police tagi fangba paw na hai haukiba yumsakaicha numita New Kaithal Manbi Police none Police tarama panchuba Assam Rifles amadi CRPF ki apunba kangbu amana Kangpokpi district ki SP gi miten makada Tupul Bridge manakda akangnaba pawma fangbadagi operation chatharingaida Ponginglong village tamna lakpa number thadaba amuba machugi Mahindra Scorpio ama khamduna wahang pawong tawki gari adu da tonglakiba miyu edu Homeland Khongsai sai kunmapan amadi Ginmiland Haukip sai kunmari apokpa Kemkohen Haukipni haiba khangba ngamki makhoibu singnabadagi makhatana thiganabagi damak none police station da puduna wahang pawong tawki ahanbada Ginmiland na makhoigi gari da drug purai haiba masana yajakide adubu kona thangda masana yajabaga loinana SD Thawan Kimlak Nimaina Executive Magistrate oina gari aduda thiba humbagi thabak chathaba adu witness oina yengsinki thiba humbagi thabak chathaba aduda gari adugi semdok sadoklaba rooftop ta sabon cap chamaga maudra tarukta brown sugar ni singnaba kg aniga gram chamaga maudra humdoi yauramba thengna kibane hairi hot milen amadi Ginmiland none police station da formal arrest tawraba matungda makhatana thinabagi damak mari leinaba police station singda sinakre hairi jail gi inmate amagi mabuktagi doctor singna operation tawraga keypad mobile phone ama lokthokpa ngamkre Karnataka gi Simoga district ki manungchana leiba Meganti Singh District Hospital gi doctor ahumna Simoga Central Jail da inmate oina leiriba amagi mabuktagi operation tawraga keypad mobile phone ama lokthokpa ngamkre Daulat Allies Gunda Sahi Kuntra Mamang Thagi Kulhumdoi da mabuk nai haiduna kaisum sang adugi doctor da check up tawkibani doctor na mangonda karma polam charubagi hangkibada mahangna serana na nung ama yotlui haina khungki Thangnaba numita naba henjilakpadagi hospital da ultrasound lawrubada mabuk manungda polam ama yauri haiba khangma ngamki polam adu June 13 thengna kibani operation chatharaba matung mobile phone adu lokthokpa ngamkibani hairi Pilot community ga loinana plane crash ki report review tawminaragani haina Air India na fongdokre Aircraft Accident Investigation Bureau AIIB na ngarang Air India gi flight AI 171 kai kibagi matangda puthораkiba preliminary investigation report na plane kai kibadu engine gi thau gi switch cut off position da second khara lekhibadagi oiramba yai hena fongdokraba matung maikai kayadagi plane kai khibagi thodok adu pilot ki mara leirabra haina singnaba fongdorakhibada leibag asigi pilot community singna preliminary investigation report na kai khraba flight adugi pilot singbu mara leiba malhaliba si akan mamong da yaningdaba fongdorakhibaga loinana thiba humbagi thabak chathariba sida pilot community gi mihusting yauhande amasung process ati transparent oide haina fongdokre masigi matung ina ngasi Air India na preliminary investigation report asi leibag asigi pilot community ga amuk hana review tominaragani amasung makhataba thiba humbagi thabak chathaba hena transparent oinaba honaragani haina fongdorakre
Air India gi Senior Vice President Manish Upalna hai preliminary report asi ahanba oina fangba ngamba data sing adudagi sengatpa wari matek kharani masina plane kaikhibagi thawdok adugi mapung phaba wari oigadaba nate adubu report asina plane adu kamdauna kaikhibanu haiba khangdonaba honabada asobo thawdang logadoribani maram asina pilot community single loinana amuk hana preliminary report as review tawminaragani haiki